Matric Parikhya Tang Tara Faobagi Manungda Haidoklaba yai. Board of Secondary Education Manipur na lauba chahi asigi High School Living Certificate HSLC examination gi result thenglabada chaliba tha asigi tara Faobagi Manungda Haidoklaba yai haire. Bosem gi chairman Akham Joy Kumar ga pausi asiga khanana wari sanaba madam hak na hai haujik maki oina di exam asi haidoknabagi matam lepangamdre adubu exam asi haidoknabagi process asi kana chathare chaliba tha asigi tara Faobagi Manungda soidana haidoknaba honaga nei mahak na hai government school gi kalen suti asi mamang thagi jun kundagi thakhe kalen suti asi na ngangkhan na tharamba tarabade examiner singda hena khudong charam gadawa nei exam result haidokna ba hona ba sige man power wadi bo oja singna suti phangdaba na awa ba kharadi adumak mayok na khe adubu jun kundagi de oja singna che yengba scrutiny amasung tabulation gi thabak thoram sing mai pak na sangsili amasung loisinaba gi thak yawrakadore haina su mahak na makha ta khe Thamse ta yitum makhun man ba mapham lairi ba se masagi nei Thamse ta yitum makhun man ba mapham lairi ba se masagi nei masida miyam na karisu mi painingai oide haina maikai kaya dagi phongdok narak le Manipur da han boy na thamse charu badagi lamsang police station gi manung chanba akham awang laikai da leiba mapa macha kok ngau ba ma de obadagi mamang thagi kunthra da rims hospital da pukhatuna laika nabagi thokdok ama thokre Thamset charu badagi thokdok adu thokibo iramba yai haina singdarabasu thamset adugi sample logduna kari karamba makhalgi chemical yaubagi haibagi test tongnaba mari leinaba singna thabak paikhat khrabasu madugi chapsaba report lakpa leitre adum moinamak thokdok adu thokraba matung social media da thamset maruda syringe sizinaduna chemical capsule haiba wafam sing paksana sandorakle masida miyamna ka hena thajaningai oide maramdi lamda masigi tongan tongan ba part sing da paliba thamset singda Yetum makun man balai ribase masagi ne masida miyamna ka hena kinari base tauroidabani haina maikai kaya dagi phongdok narakle food safety officer sing na sukumna yangselli haire private farm da sel thadagani haina sel laukhalamba mare police na fare singjamai singa makha da leiba office sangduna leiba pibarel enterprises private limited chawkhat hanana bani haiduna Mumbai da best over Mahindra renewable private limited na sel thadagani haiduna mangjong na Lupa lag taraga mga khomgal ambada senaba nan Manipuri ahum amasung lamdam asigi miyoy ama punna punba miyoy mari Imphal Police Station na faraba matung CJM Imphal West na accused mari mag tha asigi taraga ni thoy phawba numit mapan ne police custody remand pikre Police na faraba miyoy sing adude Bihar ge Daiwara Saran village dage Akash Kumar chahi kunganipan Jharkhand ge Jamshedpur ge Madhusudan Sri Krishnapuri Dimna Road Mango dage Sandan Kumar Misra chahi nifugamare Chandigarh ge Punjab University ge house number 30 type 4 sector 25 dage Navin Sharma chahi kungataret amasung nagamapal Soram Lairak dage Ningombam Kirti Elias Muni chahi nifu asine thawdok asigi matang da Pivarel Enterprises Private Limited ki mapuna police station na complaint ama langkhalakhe complaint asiga mari lenana Imphal PS na FIR chanduna case asi investigation chatharakhe complaint aduga mari leinana private farm asigi mapuna police ta hairakibade Mumbai da leiba Mahindra renewable private limited Imphal ge Azeni haiba Akash Kumar amasung Sandan Kumar Misraga mamang thakta mapu asiga mifam kaya phaminakhe maduta company asigi mihut oiriba singna mapal lamdage Navin Sharma hairiba miyoy asi lakani haikhe loinana Navin Sharma si Imphal da laktuna hotel la leiruraba matung mamang thagi kungataret ta hairiba miyoy asida Hotel da lupa lag taraga mangagi senpham farm asigi mapuna khosinakhe Navin Sharma hairiba miyoy ase wahengbam laikai da leiba hotel polo dage flight tongduna nanthokina ba thorang tongduna laikhibani haire thogdok asiga mari leinana police na accused mari mag tongan tongan ba numit sing da faraba matung makha ta ba police custody remand gi damak CJM Imphal West da ngarang puthorokhe police na nirakpa remand adu taraba matung CJM Imphal West na accused mari mag tha asigi taraga ni thoi phauba numit mapan ne police custody da thamna ba CJM Imphal West na khangan khre ngaihak leitana singning khai bagi thokdok thoktana ba mangjong na tungkoi ba section thorang lakhut piyu aksil amang tha jun gi chechet kunga mapan gi ahing nongyai matung da ikhang khangogduna marang sing da thokiba singning khai bagi thokdok ta leikhidraba made asok apan nang horaba singi mafam da apun ba kaithel sinai belob aksil kanglei pakna yamna thamoi sokna nungai taba phongdok sare asiguma tamthiba thokdok asi amukhan na thoktaba su oirasano thogdok sida awana taraba sing amade imung manunggi awabada saruk yazari haina aksil na thadorok pa cherol amana phongdorok le cherol asina hai lamdam asi singlon kaya na koisilaga leiba mafam oibana hauji singi saruk sing asi paktak na ba achaw ba upal wapal kaya tumna yanthat khiba sina su achaw ba maram amane
Upal wapal kaya haudrabanina masana singningaibagi thawdok toina thokpa tabane adugi su mathakta haukiba chahi kharagi mamangda 2016 gi January marida Richter scale 6.7 yauna akanba yuwa hakiba dugi haurakphamgi akoiba mafamda leiba sine ngaihak leitana chingningaibagi thawdok ase thogaloi hairagade miyam hubna chingda u chara sing thaba made mapung phana hawanba mathau tai haina serol asina makhatana phongdorok le India da nobo Omicron subvariant detect tawkhre Anobo Omicron subvariant ama laibak asigi state taragi mathakta detect tawre hairiba subvariant ase BA.2.75 haina kawe masi laibak asida hena mi painingai oiba phibam ama thogalakpa yai haina sourcing gi maikaidagi phongdok le adumakpu Indian Health Ministry gi maikaidagi de laibak asida subvariant ase detect tawi haiba confirm tawdre Telhas mota laiba Seva Medical Center ge Central Virology Laboratory ge Dr. Sai Fleisen na phongdokhibada Hauzik Pawda Laibak asigi state tara amasung malemgi laibak tareta Omicron subvariant BA.2.75 ase detect tawri haina tutor da series 9 na phongdokhiba leire Delhi da no ba subvariant asigi case ama detect tawre Haryana Himachal Pradesh Jammu and Kashmir Karnataka Madhya Pradesh Maharashtra Telangana Uttar Pradesh amasung West Bengal da su subvariant sing ase detect tawre Punna hauzik phawda laibak asida subvariant asigi case taraga humdoi detect tawre Japan, Germany, United Kingdom, Canada, United States, Australia amasung New Zealand dasu anuba subvariant asi detect tawre Dr. Fleisen gi maikidagi makhata na phongdokhibada anuba variant asina laibak asida paksan na nahalakba yai adumakpu hauzik phawgi oina variant asina paksan na sandorokpa haibadudi oidri haire pung kharagi manungda variant pumna makhangdokpa ngamba anuba covid test puthokre COVID-19 laina thogaliba SARS-CoV-2 virus ke strain makhal khudingmak pung kharagi manungda khangdokpa ngamba anoba rapid COVID-19 test ama United States ke scientist singna puthokre cover scan koba test asina COVID-19 virus ke hotspot nipan gi masak khangdokpa ngamle US ke University of Texas UT gi researcher singna cover scan ase patient lising mari henbadage khomgat khiba sample sing test tawkhi haire test adu atai COVID-19 khangdoknaba test kumna yamna chumna khangdokpa ngamkhi amasung tongan ba variant adu yamna chumna khangdokpa ngamkhi haina researcher singna phongdokhe makhoi gi study adu ikuidana journal clinical chemistry da phongkhi haire masigi test ase sisinaduna aikoina kolup amada karamba variant sing leiri natraga anoba variant ama thoklaglabra haibadu yamna thuna khangdokpa ngammi haina UT Southwestern Medical Center gi assistant professor Jeffrey Sorelli na phongdokhe COVID virus hatpa ngamba anoba face mask puthokre COVID-19 sandokpagi chang hanthanbada natana thengnarubada SARS-CoV-2 hatpa ngamba anoba N95 face mask ama research tawbasingna puthokre mask asi kuina upayai plastic fata haude thoganbagi chang nemme maramdi mask asi toina sinbagi mathau ta de haina researcher singna haikhe thabak asi N95 respiratory gumba hena sangna satpa self sterilizing personal protective equipment nama puthokna bage maikai da hanba khongthang amani haina aikoina khali haina US da leiba Resiller Polytechnic Institute ke Edmund Palermo na phongdokhe airborne pathogen sing sandokpagi chang hanthan bada marks asina mateng pangi haina mahakna haikhe aroi bada tabiri bapum namakpu thagachare